Dear Manipur YouTube channel spring bir pem pum pom ka na taram nok seri han badem na maroi be pawama kang leipa ki mera dagi lokot chege Surasanpur thiba khangana lakpangang mari turel iro nung dagi asi baksang oina phangbang amkhre Surasanpur district es kenen vengi ECS search campus manung da hangli relief camp dalai be pikli bangang mari ngarang relief camp asi dagi thiba khangana lakiba du ngasi ewangan bada camp asi dagi ira prapta bal leiba tuitha hin khangna baturel asi gi Ebenezer thong mana ki turen iro nung dagi asi baksang oina phangbang amkhre hairi pawasin hai leiki bangang mari adu de thanggo hau sahi Maria Popa ngaising lalongchang lupo sahi taruk apopa boisi lanchong hoi sahi mapan apopa lonkholon amadi thangko sahi taruk apopa ngamkin thangkawi laikhitrabangang mari gi asibaksang sing adu hojik Surasanpur leiba kuki kanglai lampi KKL gi general headquarter da puraktuna miyam gi galoina ikai khumna bu unna ba hairi aduga mathangi update na question leak oibagi maranda oja hum police na fare board of secondary education manipuri bosem na logba hojik se thariba class 10 ki exam da question leak oi haibagi maranda school amagi principal yauna oja hum manipuri police na fare hairi police ke paun high question paper leak oibagi manipuri prevention of malpractice in high school living certificate and higher secondary examination act 2024 IPC and cybercrime ek ki makhada farab oja hum adu pisak masa vidya mandir mang imphal dagi principal mutum bizen sahi humpuga mathoi assistant teacher chirom somendro sahi nifugotaru amasung songtham nawba sahi kunga marini mokoi hum ngarang chief judicial magistrate imphal west ki court puthokloba matung thasi kunithoi pawa police kase de remand long thagi pawsin hai thasi ki tangta taraga manga gi haukiba exam asigi ahan bathoki ba science subject ki question paper adu oja hum asine mobile folder share tawki madugi matung exam numit adu da exam haugoda pung khara wati ngai dasu oja hum aduna question paper adu social media sandura ki hairi ningsing be abdi class 10 exam asi mathang tha April mari fawa thagani exam asi center chama ga yankai ga mari da mahiroi listing kuntra ga tarit sajret ga taraga manga na saru gyari bani